mayam ay nga sila jiri bisi chadong kungi thumur be singdu kanglaba matungda ujit laiba yom aduni ujit haiba taragadi na hawai matamamadi yam tikna ture namo chelam madu dam tiket padagi singi level si ayam na wangura matungda ujit padoro padagi singi level si karam tagi tare sida uri bisi singi level ka ngau no uri da ga ko singi level lo ramani mesudagi ikarakna holiti yam na chemba mong de lere tura sida taramba kunja sing aduna lamlai kuno amadi asong wang ma kari habano papung maming lamlai kuno disle chadong kuno oh chadong asida tariba thun asina chadong khaido oidrebani sida yamna fazana mai pakpa hairagadi masida nga phawagi thabaga sine yamna mapung phana mayam tongnari nga phawa matanda isin jawringai matanda phawbudi holi phawani hena kare hena khudong chai haidana mafam asi hansinga takpirei so akoi yaha tak mi look ki bedo kada wai do no asong wang ma sai ta aduga hataki akoi yam noi ta thodo amada akoi mi hum lupi cha mi yauna mi hum lupi jaga gana rauriba laiba ki seru ka batare laiba ki seru si wang ma si na sai to wai tarin itu mayam itu ala lam lagi lagu mayam na sila project na nga pawo ka pasu yam kana sa nari itu ka maru na pawo nga he batara ga di ngamu nga to bu da pawo tara su ka pu pawo da kilo taruk tare ta banga adun pai haina ahin singa ta pi mamang ga uriba church ama ai koina uba chadong gi church do mamang le ba church ni oi ti church si isingi matakta isingi ujeng kang phang gi seru yok sale phang gi seru yok sala kusidagi masida musilere ana ni taram yumni dikti si thum ri yaw ki bana mara moraga sing si ri ho ka wana de neki ma kai wi kan le duga si da hori ba u pa mi sing asina si ma kha da la go da gi kan na ba du ma khagi u pa mi sing aduni so mayam dai u chening si sadong church adu kar ma fion da lewi kamai tori habidu mundo kanani na ina to sabani so on lewi basina thank you pero ne CGC Eshing Kanglaba church na pra ora ko sa ma kayam kui lage jun dai ba tare ko jun dagi taw do bane hantak se ngasi si kun bari ni ko hoi adu mo asi ising na mu thagalak pagi ising mu pagi wari di kamana hainari bage oi ising thangalak pagi wari de khoi gi peim ta di bo kada ta da bhai je kari gumba sida da koina lau singu hek to bu taraga di amu ising do thajala kan da mu mang du ni dana aduna adu hana pau pibam di thoi ne ba makoi se so adu ai taraga di kari ha batare mamang da su maya mamang ri ba mai to dana mu mang ba taraga di landar si sarkar hai ba taraga
ꯃꯈꯣꯏꯅ ꯄꯥꯎ ꯄꯤꯔꯛꯇꯕꯒꯤ ꯄꯥꯎ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯦ ꯄꯤꯔꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯑꯣꯏꯅ ꯁꯤꯟꯐꯝꯁꯦ ꯀꯔꯤ ꯑꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯔꯤꯒꯦ ꯑꯩꯈꯣꯏ ꯁꯤꯟꯐꯝ ꯍꯥꯏꯕꯨ ꯇꯄꯥꯛꯂꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯗ ꯃꯆꯤꯗ ꯍꯣꯏ ꯍꯣꯏ ꯃꯆꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯏꯁꯤꯡ ꯍꯦꯛ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯀꯨꯝꯁꯤꯒꯤ ꯍꯟꯗꯛꯀꯤ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯃꯁꯤ ꯏꯁꯤꯡꯕꯨ ꯊꯤꯡꯀꯠꯇ꯭ꯔꯗꯤꯕ ꯍꯣꯏ ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯁ꯭ꯋꯥꯏꯗꯗꯤ ꯂꯧ ꯅꯨꯡ ꯎꯕ ꯎꯖꯔꯛꯑꯦꯕꯀꯣ ꯍꯥꯏꯔꯤꯕ ꯂꯧ ꯎꯔꯤꯕ ꯑꯗꯨ ꯑꯗꯨꯝ ꯑꯗꯨꯁꯨ ꯁꯤꯟꯐꯝ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤꯅꯦ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤꯀꯣ ꯈꯔ ꯑꯃꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯒꯚꯔꯟꯃꯦꯟꯒꯤ ꯅꯣꯡꯗꯝꯗ ꯂꯩꯔꯦ ꯂꯥꯏꯒꯤ ꯅꯠꯇꯕ ꯑꯗꯨꯒ ꯂꯩ ꯑꯗꯨ ꯉꯥ ꯐꯥꯕꯒꯤ ꯃꯑꯣꯡꯁꯦ ꯉꯥ ꯐꯥꯕꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯥ ꯐꯥꯕꯁꯦ ꯍꯟꯗꯛꯁꯦ ꯉꯥ ꯑꯉꯥꯡꯁꯤꯡꯅ ꯉꯥ ꯂꯥꯡ ꯊꯛꯏꯁꯦ ꯉꯥ ꯃꯆꯥ ꯃꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯥꯅꯕꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯅꯍꯥꯟꯋꯥꯏ ꯏꯁꯤꯡ ꯆꯥꯎꯔꯤꯉꯩꯗ ꯐꯥꯈꯤꯕ ꯉꯥꯒꯤ ꯆꯥꯡꯗꯨꯒ ꯍꯧꯖꯤꯛꯀꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗ ꯍꯟꯗꯛꯇꯤ ꯌꯥꯝ ꯐꯖꯅ ꯍꯟꯊꯩ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯥ ꯐꯥꯔꯒ ꯂꯤꯚꯂꯤꯍꯨꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯤꯅ ꯈꯟꯕꯗꯣ ꯃꯗꯨꯃꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯍꯣꯡꯅꯥꯎ ꯈꯅꯤꯡꯈꯥꯏ ꯑꯩꯒꯤ ꯃꯤꯡ ꯑꯣ ꯆꯥꯗꯣꯡ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯤ ꯇꯥꯡꯈꯨꯜ ꯑꯣꯏꯗꯣꯏꯔꯥ ꯄꯥꯕꯨꯡ ꯇꯥꯡꯈꯨꯜꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯍꯤ ꯉꯥꯏ ꯂꯩꯍꯧꯔꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝꯁꯤꯡ ꯑꯃꯒꯤ ꯃꯔꯛꯇ ꯉꯥ ꯐꯥꯝ ꯇꯧꯕꯁꯤꯁꯨ ꯑꯃꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯆꯥꯁꯤ ꯃꯈꯣꯏ ꯉꯥꯁꯤ ꯐꯥꯝ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯑꯁꯪꯕ ꯎꯔꯤꯕꯁꯤꯅ ꯂꯧ ꯄꯥꯟꯕ ꯆꯔꯆ ꯃꯃꯥꯡꯗ ꯂꯩꯔꯦ ꯂꯝꯂꯥꯏ ꯈꯨꯅꯧꯗꯒꯤ ꯆꯥꯗꯣꯡ ꯈꯨꯅꯧ ꯐꯥꯎꯕ ꯂꯥꯛꯄꯗ ꯍꯤ ꯇꯣꯡꯕ ꯃꯇꯝꯗ ꯍꯤꯒꯤ ꯑꯣꯏꯅ ꯚꯔꯥ ꯂꯨꯄꯥ 300 ꯂꯧꯏ ꯍꯥꯏꯔꯤꯕ ꯂꯨꯄꯥ 300 ꯑꯗꯨꯅ ꯍꯟꯀꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯀꯣꯏꯕ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤ as a preservation of history ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯅꯤ ꯈꯜꯂꯒ ꯌꯦꯡꯕ ꯂꯥꯛꯄꯤꯕꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝ ꯁꯨꯝꯗ ꯊꯝꯖꯒꯦ So this is the church that I mentioned about earlier. ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤꯒꯤ ꯃꯇꯣꯟ ꯁꯤꯗ ꯀ꯭ꯔꯣꯁ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯊꯨꯝꯃꯕ ꯃꯇꯨꯡꯗ ꯎꯈ꯭ꯔꯤꯕꯗꯨ ꯆꯔꯆꯁꯤꯗ ꯏꯁꯤꯡꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯉꯣꯟꯗ ꯊꯣꯏꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯄꯒꯤ ꯋꯥꯐꯝꯗꯤ ꯎꯖꯗꯦ ꯇꯧꯕꯇꯕꯨ ꯋꯥ ꯈꯔ ꯏꯪꯍꯥꯏꯔꯛꯄ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯎꯕ ꯂꯩꯖꯗꯦ ꯑꯗꯨꯒ ꯆꯔꯆꯀꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯗꯤ ꯈꯔ ꯀꯥꯏꯔꯒ ꯂꯩꯔꯦ ꯀꯅꯥꯅ ꯊꯨꯒꯥꯏꯔꯤꯕꯅꯣ ꯃꯁꯥꯅ ꯀꯥꯏꯔꯤꯕ꯭ꯔꯥ ꯏꯁꯤꯡꯅ ꯀꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯅ ꯍꯧꯕ ꯊꯨꯒꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯕꯨꯗꯤ ꯆꯞ ꯆꯥꯕ ꯈꯪꯖꯗ꯭ꯔꯦ ꯆꯔꯆꯀꯤ ꯃꯅꯨꯡ ꯆꯪꯕꯁꯤ ꯊꯣꯡꯂꯣꯝꯗꯨꯅ ꯃꯅꯨꯡꯒꯤꯁꯤ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯆꯒꯦ ꯔꯦꯂꯤꯡꯁꯦ ꯃꯁꯤꯅꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯏꯁꯤꯡ ꯃꯈꯥꯗ ꯂꯩꯕꯁꯤꯡ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯂꯤꯡꯗꯒꯤ ꯆꯥꯁꯤꯜꯂꯛꯑꯦ ꯃꯈꯣꯏꯅ ꯔꯤꯅꯣꯚꯦꯁꯟ ꯔꯤꯄꯤꯌꯔ ꯇꯧꯕꯒꯤ ꯋꯥꯐꯝꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯂꯩꯇꯦ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯁꯧꯒꯠꯄ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯒꯤ ꯑꯗꯨꯃꯥꯏꯅ ꯆꯔꯆꯁꯦ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗꯒꯤ ꯍꯧꯔꯤꯕ ꯎ ꯋꯥ ꯃꯌꯥꯝ ꯎ ꯋꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯀꯪꯉꯤ ꯍꯥꯏꯕ ꯌꯥꯔꯦ ꯆꯔꯆꯀꯤ ꯁꯥꯏꯠꯇꯒꯤ ꯌꯦꯡꯕꯗ ꯂꯩꯔꯤꯕ ꯆꯔꯆꯀꯤ ꯐꯤꯕꯝ ꯑꯁꯤꯅꯤ ꯃꯤꯁꯦꯜ ꯇꯥꯔꯒ ꯂꯩꯔꯦ ꯄꯥꯁꯇꯔꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯁꯤꯅ ꯗꯦꯟ ꯁꯤꯗ ꯁꯤꯂꯤꯡ ꯈꯔ ꯀꯥꯏꯔꯒ ꯂꯩꯔꯦ
Siling kaya ba nito na kasi doon ahungwa kaya na naitaba radically matam chana ako'y sarkarna pau pibiduna matam chana mafam asidagi evacuation tawbiba madugidamata government busu thagaba phongdoksiri tawbutabu hungsai hayo compensation phangibagi matangda madumati kitang government di maigeri yengni sinjari mamangduri basina ako'y program habiti program habiti tawama di purpose ta si phone dagi namjabani aduna nesi bisu wale biro lagi bisa khun sin sadong hai khun nam sida lam hong pa pare yan nuaijare aina asigum video man namaga tharap ngamjaba abisi lapagam phabani aduga yamna ai video su yengibagi damata amukana thagaba phungdokjari please don't forget to like, share and subscribe for more videos like this.